पाउचेदे इंफम ओइबा मर ओइबा पाउ खरा अपडेट तौजरे मिदै खकना फैमिली प्लानिंग तौरबदगी मिसिंग हंथरे लाइसेंबा मिदै सिंना था अमद अनिरक लाइपुंग कानदबा मियामगी मिफम धवरेप लौखरे मिदै मैदै सिंग था अमगी मनुंगदा अनिरक लाइपुंग कादना अखोइगी ओइबा वाफम सिंग खनदबा ngasi उट्रा संगलेन सना कोनुंगना सिंतुनै फालगे इबोय अमा सुमांगलीला संगलेन द पांगथोपा मियामगी नोंगमगी ओइबा मिफमदा वरेप लौखरे ngasi mifam atu lau ki bawari pahum atu di han bada thaina ngai dagi sanara pa kangla yaka fungda yaka ramba moirang kanglai da khumal kanglai da luang kanglai da khaba kanglai da made salai laisang them kanglai da yaka ramba gumna khulkhul ki umanglai gi khum punabak da yaka tuna batam batam gi naina fung oiba ani subada han bagi wana mitai thawan gi han ba nongma pan ba masong thanil da lagliba ingen thagi thasatagi hauduna laipong kawa aduga Makatabi na laifung kamiti na matamatam ki levi duna sempi ba musong ahom subada umang lagi kubam da laifung kaba hauraba matung day yamna tintafa tawdana athoba matamda ngasi ju hingduna lairiba singlup asi mathwai haptuna kan khadana ba tharang lominaba thawdang lominaba hain amatoina wareb lauke tharumatu da saru yakhiba rajya sabha ki mp su werbaning thau laisem ba chana jawbun haiki midai maitai khakna family planning tawbadagi ngasi furbasi ki missing hanthari bane Furbasi hauji hiram kudimakta sothari akhona furbasi ba yamna mapangkal kan leiribai khalaga so sahi taraga manga ki matung da tampa ki assembly constituency da ki karakpa new state secretary minister oina oiba ngamloi da bagi phibam da leirabane delimitation commission of indian state asi ka wena so delimitation tawna ba tharang kya tawre state ki maike de ki su laka durba sahi lisingani taraga tarukta apun ba delimitation Taugadoriba asida Manipur gisu jauna dapat tangnare. Karigumba delimitation asi kumjali sing ani amagi census ta jumpham oidona torok patara gade. Tampaki constituency ni full hiriba asida gid constituency ahum mangane. Karigumba lising ani taraga mathoi ki census da jumpham oidona torok lagade tampaki constituency ni fan mangane abasong. Lising ani kun mathoi ki census ta jumpham oidona torok lagade tampaki constituency taraga humdoi mangadoriba constituency sing asi singi district sing da absent gadoribani. Delimitation tarukpada tampaki constituency masing hanthaga thoriba si singi district sing laifam thoktawa changda missing ka hen hengalakpadagini singi district sing da lana khunda siliba sing masa khangdoktuna kandok labadi aikhoi kharama kai sa phagani haike mara makha taraduna hai aikhoi ge furup asigi missing housing me kem jamliba gi haba sin naini ngai oi midai na mapangal kana laiba makai manipur laigani karigumba midai na mapangal son tharaglabadi manipur asi maseta na kaigani Aigoi ki furup na missing jam tribasi mitai khaktan family planning tauram badagine ado ba furup sing gidi lining na jade na dragana karigumba marama badagi family planning asi taude loina na hospital sing dasu doctor sina sabo ko dorban pi amaba normal da angang una ba yar basu operation hekta tawba asin angang jam na pok tan bagi marama basu oi purba sigi missing jam dra ga leibak ngak pa ina chanabi lining ngak pana sing ba thabak amata mai pakwa mai fang na pang thok pangam loi Midai furbasi da tongan ba hiram anida akan memungde tek tawragli furbasi gi naha sing da mai ka bachinja ki pak da taw khiwa amasong lamda masigi nufi sing da lon amasong phongna migi makuda ta khiba sini tunglam chatki da magyeng laga fibam asida gi kanna bagi aikoi naina ba matam yaure aikoi ne isa amasong aikoi gi isa isuna magi sinpam amma faitona thabak tawri aina laithopuna tunglam chat sembangam loi aikoi isa gi khalingai da apan bagi waiba kari tawda gi habasi khanana ba mafam amata laitre Aigona funduna amatoina wa khanadrabanina furbasi thamna tam mangsilabagi mami jauna tare chindadi mitai furuk matawre aina launari aduwa furbasi mudanabagi dama kai khongthang loba yabage habududi kana amata naina de tongan ba furup sina church amasung box ta chayul gi punduna makoi gi furup ki waiba wa khanari ba sigum aikoi gi furup kanana upang laifong singda laifong kabagi sanabi ama hodok pamathau tare Laifung ka tuna afapan bit amal lip laga furup ki wipa wa khanasi masigi mathak ta hana dagi sanara ba singlop poso mapanggal kangkat ada kangkat ba mathau tai Laifung amasung singlop ta khanari ba maru eba wafum sing ekwani sai su sing wari satana furup sibo kanna ba hona minasi haike amrom da utra sanglen sana kono Manipur pandit loisang amasung lining thau sana mahi temple board asi panchindra amatu ena thabak tamina ba matam yaure maming hongdok trabasu thaudang Kaidok na puna thabak tawminara badi laibak ki inhat lighting ki thabak kana gomba amatan aran ba taw pangam loi maduna trabadi authority oiba tanari ngai laibak mak narabik masaka moirakle hana sumana makatana phangdoke makatarakwa atopa pauda
Kangpokpida John Kataba LPG cylinder Ningthemsa Karong the Fare. Kangpokpida John Kataba LPG cylinder Kamro Imphal West Ningthemsa Karong the Jolambada Consumers Affairs Food and Public Distribution CAF and PD Abdi Police ki upon Bagambu Amana Pagat Pangam Gre. Loina the department ki Makiki Chap Chaba while I'm a PD Popa Kangpopi Agency as in a Giasi and Bakitabak Tabi Yaro Ainazo. Department ki Makiki Fangdoragli. Department number the Singtamay Police ki Kangbu on a Pagat Krabak gas cylinder Singado Kangpopi District Laiba Hongmahan Gulam Chu in Den Gramin Bedragi gas cylinder Singi at the gas cylinder Singasi Lily Chomboy Kopami Amaning Temsa Karonda Jolamba Tengaba the Gipunama from Adu Leramba Atanba cylinder Samakatana Mari Sel Toke. Han Badangasi Tibomba Tabagadu Lampet Police Station Gikambu Amagalwin KAF and PD ki OSD Havam Bobby OSD Imphal West L Ibotombi Assistant Director as Bapendra Yauba Kambu Aduna Langol Tarunge. Mafa Mamada Atofa dealer giving sin Aduna consumers in the gas only Habagi Chap Chapa Pau from the Red Zatake. Atoba Matam Aduda Department officials in Red Zatari Ibakankiduna. Mafa Madutam the gas cylinder problem Bagariado Mafa Madutatutan Satki with the Gifabanga Mauki Hide. Makatana Department Amade Singtamay Police ki Kambu Amana Mokanading Temsa Karok the Leva. Yumamada Tibu Bakitabak Sataki Madu Puna Atanba gas cylinder Samakatara Marilam Batena Kivane. Pagalaba gas cylinder Singadu Department give using the Lakapam Topa Makataba Tabaks and Lokana Bag the Papas and Cray. Balesorgi electric bucket lift my fakna sinare. Lamdamas the Costa Hyber Muika left on a Tolopa Ledre. Impal West District Kikagwa Naurem Blakai Harimbi Maning Dagi Naurem Balesor. Sahide Fogahum Doina Neno Kargi Maning the Naplagas Hava electric bucket lift my fakna sinabayare. Naurem Balesor Ojazik MS PDCL the Daily was just a junior technical assistant when the Sagol Bank. Sagol Bank subdivision the Tabak Tauri, Mark class 12 forward and Haitam Lapasu, Komla Havida ITI fast to Nagaling Patam the Gay. Meganica Maria Bagari as Obama Timasana sing but same Pakitabak Torokpada. Posesium Sava Yamna Pamsana Horopam Yone. Posesiga Akanana Unabada Baleson High, my Sam Pakitabak Topan in electric force carbon sing ba. Awang Bakabasi Adum Toton later Batabagne. Kairak the Awang Bakarak the Tabak Suba Kasitun soy with the Kutung Thinning Oi. Mamang the Su Kairak the guitar put the gas open and Kibaga like Ray. Asigamba Kudung Chadabakia Asi Kohanabaki Wakalonda electric Grains Hagi Kalaki Adobo material later when a maram Oraga Tabak when a pang topagam than a laki bane. Matauda Volam Motorasi online the Tiraga Kaklaka Jorok Bamadi, Pokat Puta Town of the Baket Amadi, Matung Makung Oigat of George Singasi Sauraga Sankat Padanamit Mangani from Tamak Sanke. Adosu Tabak Suti Labor Matamda Nak the same Sabaki Tabak Tobani, Sari Port a city, Great Mark Hyper Yadavin the Baket live Hanamington Bane. Haramakatan Hype Market Tabak Chanaba Labor, Neno Kargi Maning the same Raga same liver, some Raga same liver bucket livers, motor, Manasana Bane. Livers pit Taramanga Fabu Wang the Tangat Payai, Loina Kazi, Cham of Fogi, Armupangame. Live bucket as the Mio Emily Island of Pukapangame. Bedrikra Chow with the convert what listing any over Amanataurabadi, Kazi, Hena Tangat Pangam Gane. Madam de Motorasi, Kazi, Chomena Tangat Pangam Bagi Papangali for Motorne. Bagel Fasi Sabata Charonal Palising Tarakanipan Rom Sanki, Masimaru Wina, Awang Bada Carton by Chamber Wakalun the Sakibane. Barwin Electric Force Awang Bada Kairat Tatuna Kabaki Mahot Irailan live as in a Pokatuna Tabak Tobane. Company my Semba Tabakala night when a Pototan in Tinasina Bahore, Company Givenasu head office Givena, hydraulic electric crane. Amakaglay subdivision could make the Asing Batabak Tobata Kutong Chagabakulai late. At the Bahuziki Magi Vaget Lifasi Lanai when a Pototan Tabak Mangam Sana Subangam. Enamatam Changa Karak Karaga Wana Suramba to so. Atomatam the Kudong Tibatok and Wine Subangamle, Man of Wanazava Amadi Mahake, Tabak the Tangai for the Chamba Polam Amas Haraga Sinaba Sikimata Tongva, officers in Puntakat Pibayawe. MSPDCL the Tabak Tautangi Batam Dagi Gari walks on the same Bataropan the same Saba, Wakolukaya, Mapiawe, Pawe. Makatana so bucket live asi Karasau to Olagami at the home power Popanga Amasana Pandam Tamli. Loin the Fizan Kanban sing Bada Awang Bakabada Sindaba trolley lift Kumba Amasaning Bagi Apamba Sulai. Loin the Jum Matol and Yahoo Wambada Asol Anakato Kasinto the Mating Weden of Anim Babajeta. Live Mazamasa among Siam the Bagi Wakalon Sulai. Wakalola si my father Tabagon on top of the Selgi Achobo Matautari.
Moreda dengina miyoi ama laikidre. Border town Moreda sahi mapalom khakta ngariba angang nupa masa ama dengi positive oibadagi laikidre. Laikidra miyo edu Moregiti Tonglang village dagine. Akuban mitni rom asi Imphal gi Rims Hospital da layang lamlaba matungda laikidabani hairi. Hiramasi matanaga State Health Society man National for Disease Control program gi makada nomagi oiba awareness program amakul asigi miyam ga loina pang thokre. Nupa amadi nufi mairoi chatu yang kai leiba lamlai Higher Secondary School da toilet amakak leiri emzo. Porompat JEO gi manung chana leiba lamlai Higher Secondary School Pondongbam da nufa amadi nufi mairoi chatu yang kai leira baso toilet amadaki hena leita wadam mairoi amadi oza sinta kudong chada bakaya matam changna. Mayong natuna leiram pathengnare ana All Manipur Student Union emzo na thadorok patchero lamana haire. Emzo Imphal East District Committee Information and Publicity Secretary Lokpapam Tomba mitai na kodek pitu na thadorok patchero lasina hai. Emzo headquarter gi miyak makata sa tharap campaign for education gi saruga moina. Emzo Imphal East District Committee gi ISRD Secretary Thangcham Risikant Kumanna. Losing ba team amana lamdai Higher Secondary asida yangsin khongsada masatke. Yangsin khongsada asida lenga ke school asida mairoi ningthina laituna mahitam nanaba tamlamba thengna ke. School ase hau ki basai khara gi mamang dagi Higher Secondary level da ongkatuna lamdai maikerum dagi amata ngaraba mahichang ama orbaso. Dagai fadana lefam thok umasak sang leita bagi awaba mairoi amadi mairoi chena thengnaram ke. Hau ki basai lisingani tara gani panda lenga ke school phagat mission da yauduna sengkot chakat nanaba. Sengkot chakat pa haurabasu matam chana loisinduna mairoi singda sinaram daba thengna ke. Imphal dagi panglap-laptana level school asida mairoi jaru yang ki mathakta class 6 dagi 12 for leram pa thengna ke loina nupa amadi nupi mairoi punna tambe school ase toilet amakak leram pa thengna ke. Yuria marang kaina lay fangpham thokpa jingda da fangan gani minister. Lenga ki pugai da yuria marang kaina layri. Maram chapa fangpham thokpa lomi sing khakta da yuria ase fangan gani. State ki yuria allocation pira pambatong di India lenga namatu piba ngamdavana. Maram moraka supply chain da karak padagi factory ga ngang nara pambatong di janapa amaki makhada lakre and agriculture minister T.S. Biswal jina fang dogre. Agriculture and Technology Management Agency na District Agriculture Officer Imphal West ka kosamdara ka pangthokwa. District Agricultural Melagi Tornda CPS ke warhol pira duna Agriculture Minister na hai. Agriculture Department da kumpuraba isu kaya lairi. Isu singa sige manung da yuria ki wathok asisu amawari bani. Matamamada state asida yuria ki demand asi jamna leram dabana isu asi leram dabayai. Hawjiti yuria asi miyam ki demand hangalagle Barmada ka dikit wang yuria puri bana hai badu department kumna nai nare. Barmada yuria hena puthokiba popi thabada yuria hena laurupagi wafam asi thengnari bani. Masigi matang da se minister ka tanraga thong asi khara thingjin nanaba khongtang laurupani. Manipur gi yuria ki kota asi metric ton lising kun gani thoini mamang gi sahi sengre koti yam matamda singbangam dan lermbang haktani handak asina railway line tatkiba asina yuria pasilakpa yadabadagi Dimapur line dagi yuria pasilakna bahonari. Lega kasan miyam da piki bo wafam di langmi sing da yuria gi ot pala helloi maram chaba miyo sine yuria fangan gani yuria bek lak lom da pukai da lairi langmi sing gidamak da yaglaga district agriculture officers na verification chathari DAO sing na verification chaw chatuna changying yaglaga verification tawtana pining bada yuria piram batarabadi mari leidari bo officer adu lemna tharoi masi section view haike. Police ki mamai da amuk taisin ba person khara yauribra Kamando man escort torok pa lufa la komputer marangarong gi WY tablet fare. Semester NPN gi hanba lekan kumjali singani taragani pan gi jun tha dage Manipur dage. Mai ka va illegal drug sing marufang na mutat pagaloi na popi pampi sing than dana bagi akan bathabak. Pai khana bagi damak outdoor ki ba war on drugs ki campaign handaki aniruk subale ka na so hen kan sang selek lengai gi cherak da campaign asibu ottagi ajen bagong. Thogan badan natana akan ba campaign sing chatharak badagi langna lairakli ba Manipur Police Department ge maithong da amuk taisin ba pamba person khara yaurabra habagi wafam jong thorakle wafam asi mamang ta illegal drugs sing lalon ba amasung sinabagi thabak ta police person khara chenar ba gi thawdok thokraba batong thasi gi taraga maga ge nokthilpung 1 minute ifurum tarak bada narcotic and affairs of border NAV gi team amra kangpo PTC gi cycle lambi gi Bisno Pradesh police ge reserve line ge Constable abadagi brown sugar kilogram hum pakat pakraba madung arang bidang pung taret minani forum tarak bada Swajanpur police station ki officer in charge inspector and ingo sana losing ba team amara commando force in amana squad tora kivani aiba lupa la komputer mangarong ki mamal oigada ba WY tablet laga magali sing jang kai fagat ki ba thautok tagi chong tora pani House of Public Police Person sing marak tagi department asigi mamai da hamuk taisina na bo honaram bagi
ikon konbuk wari pathaudok asi ngarang nubida pung 7:04 tarakpada kangbaidagi mafam amada thokibani kangbaigi mafam amada thokibani nan local ama kaptuna alamle asina midang pung 8 tarakpada Susanpur gi Jaiwon street ta sakang dabas nan local ama nongmaina kaptuna alamle thaudoga sida leikita pami asagi maming Ananda Gupta Sahinifu apokpa Bambusam Gupta kawi Bihar gi Rohtak district tagini haire magono mai hekwan baga panthadana Susanpur district hospital lekan dana bapokat kya dubo Dr. Sina mahak posida matung da parak le haiki Susanpur da mahak masa ani amasung mahaki loina bika loina na lera khivani mangon da lanai miyu inatragani UG group sina sel gi demand taro pasulai ti haire taudoga sida chena basing phagana da police na thiba humbagi thabak satha bahukre miyu ama siramba ga mari leina police na imung amagi miyu hom phare Thasi ki tara ka dharuki nongthil pung ahom bagarum tabada jaigang pokpi awang laikai da kining thaujam Rosan Allies Ibi apokpa ning thaujam ibomcha sengki misi ga mari laina da jaigang pokpi police na imung amagi masin manau ahom phara batungda kodang asi putuk tunan mitthari ni police custody ma lok thagre nupi moles dauki bo mi ani ki matak ko na charge frame tawgre Imphales ki mafam amada auki balising ani kun gi February kun gani fanda Long bahalak vinupi ama balambi da moles tawki aiba wangkem manik leka degi sagol sem amuzau sahi kontra ga daru apo es school amde kara wangkem manik leka degi program jeten sahi kontra ga daru apo balai kitaba pi ibu halbo special judge boxo impal is na boxo ek under section kharda charge frame tawre haina law thokre women police station impal is na lakolak case amaga mari lenen equising asi faduna custody da thamla ki bane tawdo gasi ga mari lenen equis ani ki matak police na special judge boxo Invalid the charged file Lankalake. Madada Falibadi victim nupi aduna longba yauruk mim dalapa matamda equis amujau nupi aduna tolapa gari hange. Adoga equis jetian nupi adubalampi aduna molest of Kivanihari. Police Pikalapa charges adudagi equis jetian bob boxo ekender section 8 kimakada. Corner charge frame Taure and Lauthoki adoga equis amujau the foxo ekender section 17 kimakada corner charge frame Taure idol Lauthoki. Kaisa segi nama makata ba hearing special judge boxo Imphal East Court sa tharagani haina kona la authokre State Board ke recruitment da khutong chawa pigane Agnifood scheme asna jud sing lebaga segi armed force join tawnar ba ki khutong chawa piragane scheme segi makata join tawrba Agni versing retired tawrba matung state police MR amasung RB recruitment da hena khutong chawa pigani ana minister and berena ma ki Twitter da thagala kiba warola ma da phangdoragle Marakasida Agnifood Fortes the Telangana the Mui Amasire, Rail Sunny Hena effect Taure, train contract Manga cancel Taukre, Bihar the train Bogi Mari Mai Thakre. Agnifood scheme Mok to Levaka Sikitongan Tongan Ba Mafunke the Vaxan of Fortes the Tarakiba Sinamaram Orega train, Chani Hena effect Taure. Train service Kuntramanga cancel Taukre and a railway source can make it from Toragli. Marakasida Bihar the protesters in a train Marike Bogi Mai Thakre. Railway source ki matungin hari bana Bihar, Uttar Pradesh, Rajasthan amasung Haryana da Pakistan protest thagiba asina maram oraga train ahemba cancel tawkibani protesters jing aduna railway ki property ki jakai thinkai tawkiba dana Babua amasung Safla station da station adugi carrier amamai thakre Bihar Jharkhand amasung Uttar Pradesh ki mafam singtir hel chawla saiteng phangle Pradesh ji gi ngasi humni chanpan mita Bihar Madhya Pradesh Haryana Rajasthan Uttar Pradesh amadi Delhi ki mafam ki ada Pakistan hingsa ki thawung ke asa thage protester singa stamper wena sahi marika ki webes ki mase yaning de bo wafum yamna kana phangdo ke central government ki meke de ho ki bare babu panmita Agnifood scheme mase sahi tara ka tarit ka tha manga dagi na sahi kun mathoi phawagi manudal budget chingbo air force navy amsung army arba service ahum mase sahi mari ki waina recruit tawna bagi na magta Agnifood scheme mase awdo ki bane Adamo Central Government ki meke dagi one time oina scheme asege de magsahi kun mathoi dagina kolomdoi pawba apply tawba yagani anu pawdo ki balai rabani adamo bolai ba kasigi tongan ba mafam sing de ler budget chingna sahi mari ka ki de magta recruitment tawba se yaning de hana Pakistan forces tharaki ba asina maram oraga railway da chawna chatheng mayong nari Bihar ki tongan ba mafam sing de ler ba railway station sing mai thakre Bihar ki Boxer district ler ba railway station da nyui chambarom changchindore railway bogi mai thake Maraga State Central Government ki Meketi State amusu Union Territory singda Agnifood scheme ki mayok ta forest tharibasi mari lainaba mikup nom singda lainana bakan gre Agnifood scheme ki mayok ta social media da tonga kya sandor ki ba sigi matang da ningthina monitor tawna ba khanan gre
अकनब प्रोटेस्ट मरकदा अग्निपथ स्कीम की मखादा जून 23 एयर फोर्स के रिक्रूटमेंट हौरगने अकनब प्रोटेस्ट मरकदा अग्निपथ रिक्रूटमेंट मॉडल मखादा जून 23 इंडियन एयर फोर्स दा सिलेक्शन हौरगने एयर चीफ मार्शल बीआर चौधरी ने हाइकिबदा आना रिक्रूटमेंट असिदा सही 12 फावबा ओइरंबादु कुलुमदोय फावबा सांगतोले मसी जुचिंग के ओइना खुदोंग साबा मने कोविड-19 पेंडेमिक न मरम ओरगा हौकिबा सही 2019 2019 आर्मी रिक्रूटमेंट रैली असि लेबदुना लाखिबने डिफेंस की जॉब सीकर की अग्निपथ स्कीम की मखादा रिक्रूटमेंट तौरबसिंग की चादा 15 मखोगी सही मरी की सर्विस मतम लोरब स्कूल मादुंग फुल टाइम थबक तौगदबनी अग्निपथ स्कीम की मखादा रिक्रूट तौरबसिंग पेंशन की बेनिफिट अमत लैरोय मार्गसिदा कांग्रेस लीडर प्रियंका गांधी मोदी गवर्नमेंट स्कीम असी अथुब मतम विड्रॉ तौनब दाबी तौग्रे लोइना ममांग की तौगुना सही कोमथोगलगा आर्मी एयर फोर्स नेवी की रिक्रूटमेंट अदु मखा चथनब दाबी तौग्रे अदब यूनिट ऑफ मिनिस्टर अमित शाह की मैकेदगी अग्निपथ स्कीम की मखादा रिक्रूट तौरबसिंग सही मरी की ताम लोरब सेंट्रल आर्म पुलिस फोर्स असम राइफल्स रिक्रूटमेंट खुद चाबसिंग पीगनी मरी मिनिस्ट्री ऑफ होम अफेयर्स की मैकेदगी डिटेल प्लानिंग सेम हौरे अग्निपथ स्कीम प्राइम मिनिस्टर नरेंद्र मोदी लेबाक जुचिंग फ्यूचर हेन फनबी पदम आउटोबने असम मेघालय इचाउद मियोई 13 सीग्रे असम मेघालय लेपन नों चूथरपद इचाउ मफम क्या लेबाक निखाई थौदों पुनः मियोई 13 सीग्रे स्टेट नतना अरुणाचल प्रदेश नों कन चूथरखी मियाम की पुनसीद अकायब थोक्रे मेघालय की इस घासी हिल्स डिस्ट्रिक्ट लाइडारेल खुलद लेबाक निखाइब अगांग मरी सीग्रे अमसोख्रे लैखिद्रबसिंग इमुंग अमोम चीफ मिनिस्टर कोंट्रा संवाद रुपा लाख मरी कंपनसेशन आउथोख्रे अरबिदा कंटेंट सिंग असिगे मरुइब पाउ खरा असिब पाउ तमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगपिरिब पुनमु पथागसरी चैनल असिन तमते कानारबदी सब्सक्राइब तबिद्रबसना सब्सक्राइब तबिरंग लोइदना लाइक एंड शेयर तबसु काबी कनुक नमपो अमखाना थागसरी